ꯄꯥꯕꯨꯡ ꯑꯩ ꯂꯨꯍꯣꯡꯕꯤꯔꯣꯕ ꯍꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯇ꯭ꯋꯤꯇꯔꯗ ꯂꯨꯍꯣꯡꯊꯣꯛꯂꯣ ꯃꯤꯟꯇ꯭ꯔꯥ ꯅꯠꯇ꯭ꯔꯒ yatra.comꯗ ꯍꯦꯛꯇ ꯀꯣꯏꯕ ꯆꯠꯂꯣ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇ꯭ꯔꯒ ꯑꯃꯥꯖꯣꯟꯗ ꯏꯁꯨ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯏꯃꯦꯜꯗ ꯔꯤꯁꯤꯞ ꯇꯧꯔꯣ ꯀꯔꯤꯒꯨꯝꯕꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯦꯛ ꯄꯥꯝꯗ꯭ꯔꯕ OLXꯇ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯄꯥꯕꯨꯡꯅꯗꯤ ꯐꯣꯟꯒꯤ ꯔꯤꯆꯥꯔꯖꯁꯨ ꯍꯥꯞꯄꯤꯗꯅ ꯏꯟꯇꯔꯅꯦꯠ ꯌꯥꯎꯗꯦꯌꯦ ꯄꯥꯕꯨꯡ ꯐꯔꯦ ꯑꯗꯣ ꯑꯣꯏꯔꯗꯤ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯅ ꯌꯣꯜꯂꯁꯤꯀꯣ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯑꯩ ꯄꯥꯝꯗꯕꯗ ꯂꯣꯏꯔꯦꯕ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯌꯨꯝꯗ ꯂꯥꯛꯄ ꯕꯪꯒꯥꯂꯣꯋꯥ ꯄ꯭ꯂꯥꯁꯇꯤꯛꯇ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯐꯥꯎꯕꯇꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯣꯏ ꯀꯣꯏꯆꯣ ꯏꯇꯥ ꯅꯪ ꯂꯥꯛꯂꯝꯃꯤꯕ꯭ꯔꯣ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯐꯝꯁꯤ ꯑꯩ ꯏꯇꯥꯗ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤꯗꯤ ꯄꯥꯕꯨꯡꯅ ꯅꯨꯄꯥꯗꯣ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯏꯆꯥꯁꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯇꯥ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯆꯥꯗꯣ ꯃꯤꯁꯣꯗ ꯑꯣꯏꯅ ꯑꯦꯛꯆꯦꯟꯖ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯄꯥꯝꯗ꯭ꯔꯒ ꯔꯤꯇꯔꯟ ꯑꯣꯏꯅ ꯇꯧꯔꯣ ꯏꯇꯥ ꯍꯧꯖꯤꯛꯁꯦ ꯂꯩꯁꯥꯕꯤ ꯁꯥ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯃꯤ ꯑꯗꯣ ꯏꯇꯥ ꯁ꯭ꯋꯥꯏꯕꯇꯪ ꯆꯠꯂꯨꯁꯤꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯦ ꯅꯨꯡꯁꯤꯗ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯦ ꯅꯨꯡꯁꯤꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯣꯟꯊꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯃꯤ ꯏꯁꯧ ꯄꯪꯂꯥꯡꯇ ꯂꯥꯡꯉꯤ ꯑꯌꯨꯛꯀꯣ ꯅꯨꯡꯗꯥꯡꯉꯣ ꯑꯗꯨꯅ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯒꯤꯁꯨ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦꯍꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯏꯆꯥꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯟꯖꯣꯏꯗ ꯂꯩꯔꯤꯅꯤ ꯑꯗꯣ ꯀꯔꯝꯕ ꯑꯦꯞꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯑꯩꯁꯨ ꯊꯥꯕꯜꯒ ꯑꯃꯠꯇ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯏꯇꯨ ꯊꯤꯖꯜꯂꯨꯗꯅ ꯑꯗꯨꯗꯤ OLXꯇ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯁꯣꯗ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯅꯤ ꯍꯦ ꯇꯣꯁꯂꯥꯏꯠ ꯑꯩꯗꯤ ꯃꯧ ꯂꯧꯔꯒꯦꯅ ꯈꯜꯂꯤꯅꯤ ꯂꯩꯁꯥꯕꯤꯗꯒꯤ ꯃꯧꯅ ꯍꯦꯟꯅ ꯐꯖꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯅꯪꯗꯤ ꯄꯥꯈꯪꯅꯤꯅ ꯅꯁꯛꯁꯨ ꯐꯖꯩ ꯅꯪꯗꯤ ꯄꯪꯆꯥꯗ ꯆꯥꯅꯅꯤ ꯂꯩꯁꯥꯕꯤ ꯂꯧꯔꯁꯨ ꯃꯧ ꯂꯧꯔꯁꯨ ꯑꯗꯨꯅ ꯑꯩ ꯃꯧꯇꯅꯤ ꯊꯤꯔꯒ ꯂꯧꯗꯣꯏꯁꯤ ꯃꯧꯅ ꯃꯁꯛ ꯐꯖꯕ ꯍꯦꯟꯕꯅꯤꯅ